खुरुमजरी ISTV की पाव यंगिरिबा पुनमपु तराम ओक्सरी औजाहमदा मरबा पाव मियामना खुदोंथिबा थौदो अमा थोकबा मतमदा पुलिस उरबदी खुदोंथिबा नंगलर हाइबगी वाखल पोनगदबनि हाइना डेप्यूटी चीफ मिनिस्टर गायखामना फोंदोखरे आइन यादी हाइरबसु मणिपुर हाउसी तौबदा माइनबो अथॉरिटीना अथिंगमता पीद्रे अमसुंग नमखैगी समल खाबा लेपले हौजिक तथरिबसी लंबी सेमबनि हाइना यूनियन मिनिस्टर फोंदोकिबा वाफम ऑल पॉलिटिकल पार्टी सिंगना सेंगदोनगदबनि हाइना MPP ना दाबी तौरी हौजिक मफुंग मपाव मियामना खुदोंथिबा थौदो अमा थोकपदा पुलिस उरबदी खुदोंथिबा नंगलरोय हाइबगी वाखल पोनगदबनि हाइना डेप्यूटी चीफ मिनिस्टर गायखांगना फोंदोखरे ngasi minister ni Imphal East ki SP ki office yengsinbagi khongsata wafam asi phongdokibani khongsat aduda DGP Ahmad Joint Secretary Suresh Babu amasung official kayasu loinaki loinana SP ki office ki sengwat sagaliba sing yengsinki mangna makha taraduna police na loina order ngaknana bakhonabada asat ok sing sek tawbada miyamda akan wahi sizinaduna aki akhang pokaludabani adubu miyamgi mayukta thabak tawba kayagi mafamdadi tawfam tawba mathawadu pangthokpatai police ubada aki tuzung mapongan masumde miyamgi damakta police lairibani haibadu khangnagadabani haiki makata na deputy chief minister na singmainong da laiba MBC da sagadaba Tribals Girls Hostel mafamsu yangsinki Ministry of Tribal Welfare gi sendang makada mathol ahum laigadaba hostel asi lisungni taragi October thada Chief Minister na jatra khunkibani adubu lamgi sainaba laibadagi sabang ngamda lakibani Deputy Chief Minister na Manipur gi district khudimakta Tribals Girls Hostel amam sanana bahonari Imphal West ki oina sariba hostel asida lisungni tara marigi November 25 gi manungda losingani haiki लगाव थाबदी आइन यादी हाइदुना पुलिसना फागरबगी थबक कया साथरबसो आइन अथिंगब लैरिबा हाउसी तौबदी मैनब अथॉरिटीना अथिंगब थमदबदगी नोमगी मफम कयादा निमिदांग अथिंगब फावबा लाउड स्पीकर सिनदुना हाउसी तौबगी सांग हेंगलकली हिरमसगी मतंगदा अखोगी पावमीगी अखनब रिपोर्ट अमा After 57 next, I pick up your lucky number, license plate number, serial number. Hausi toba haibasi public gambling act matungina yade. Aina sigi matungina hausi silliba miyoi sing amadi maduda saruk yariba miyoi sing adu police na faduna while satharba matungda maralgi matungina fine thian ba amadi jail da tha ahum thamba yai haina advocate CS Narendra na phongdorakli. Hausi toriba mi sing asi aina dig matungina adu Juar di thaba ama tawbi ade gambling si kana go mamatana gambling i oiba pot ama sinba madude mingon da madui dawakta pukning da langtang da po handa mai na ga lauri ba kasi an tarim ne mai na du mai si di am laina tingbi ga da bil pa manga da ni phangbi ga da di karam ni ga heta hari ba adu hari ba ebet me ne si adu hari ba khongi ba mai ngangi ba mi sing si masi ware na mata yauduna police ki officer in charge of the police mana magi toribo mafam sida yenga kansida mana asi pusak asi prize competition na taba mayam sing asi phagat pe adu yabada natana hariba moi si bichar satharo matungda karigumba dandi phangma yaraga di dandi si fine amadi jail le lebe yaba ngaktane akhoi yaurami ba kangum yam sing su fine toba yai hariba pusak adu dandi phangningai oyam si kasu yeninga lete Kanagum kharana fund drive ki tamakta pangthokba hausi oirabasu masina ngasigi khunai da chauna akaiba pire imung manung kaina hanba yawbata natana samaja chauna amangba ma oire haina phongdorakli ticket leibiriba khoi mi singi wakhanda su yamna thune hekta paisa yamna phangbagi natra car ma phangbagi scooter ma phangbagi wakhalon sida tauraga sakhidana akhoi thabakan suraga nomningbagi aduga yamna pukchen chengna thabak tawningbagi podasi lapna leibanina masina aphaba porkani haibasi thajade hojikti numit khudingi sauna lupa lising ama gi ticket ahum gi ticket lising madagi amta tadana prices sauna lakh manga lakh tara car na singba tawbusina maramoidana Manipur da imung manung dam kaunare phunare nupigi sana bandan thamaga car phangne na sakhibadu sana ju bandan thamba adagidi hausi halakudi yu ngor laktana phuna dana khaina basu yam yaure Amarumda hausi silli langliba miyoi singna thamliba price adu miyam da ningthina phanganba ngamdana ticket yon silubadagi awaba mayoknaba amadi khana chainabagi thaudokia leptana thorakli
आयन अमगी मखादा पुलिसना हाउसी थिंगबगी थबक चथबगी महुता हाउसी तोफमदा चलगा पुलिसना पैसा खाइबा याउरिबा असिसु लाइबक थिबने हाइना मखाताना फोंदोरगले लेरिबा हाउसी की ट्रेन से अखोई कंट्रोल तौननबा कंसर्न गवर्नमेंट अथॉरिटीज ना नियम खरा सेमे हारा कांदा मसी तमना तमना कंट्रोल तौबा दरकार वेना आई खंजे मसी की पोड असि मतम चाना थिंगौद्रबदी अखोई मणिपुर गो ना अफब परकनी हाइबसी थाजदे अदमसी तोइना तौबसी सरकार की पॉलिसी जो सोबले असुयाम यामना परमिशन पीसी करिगिनोना हंगबा चंगी मरमदी जुआर सानबगुंबा मनुना जु खुनाय द मांगन बयाबा जुआर जुमी अमनी खंगनतबा हौदना सानबा प्रजा पुंबा हौदना साना खलकपा जुआरदा सरकारना सपोर्ट तौबैसे तौगुम थोकते थिंगमम थोयें खाली नत्रगदी नुमित कुदिंगी हाउसी न मरम ओइदना नारोन क्यासु मसिदा यावदना लेरे अदुगा लाइक पागदा मतमसु मांगले लेकाइदुसु लांगबदुनसु मांगले युमथोंग कुदिंगी हाउसी की ममी तारपसी अफबना तेन खाली कैमरामैन रंजन कलोइना पाउदमजरी सुनील कुमार ISTV न्यूज इम्फाल कांग्रेस न मणिपुर की लम म्यांमार पिथोखरगा लम मांग इहौदा अमुक लुसिंग साबा सिना मियाम की कानगदब अमता पुरप ngamloi haina MPP की प्रेसिडेंट एन सोबा किरण फोंगदोखरे ngasi पार्टी के ऑफिस पांगथोकिबा पाउमी सिंगुन बमदा सोबा किरण मखा तारदुना होम मिनिस्टर सुशील कुमार सिंधेना समल खाबा नते लंबी सेमनी हाइना फोंगदोकिबदु कांग्रेस लुसिंगबा पॉलिटिकल पार्टी सिंगना सेंगदोक हनना होनफम थोई पॉलिटिकल पार्टी सिंग पुल्लगा दिल्ली चलुबदी माई पाकले अदबु ngamkhai gi sambaldi की वाथोक्ति लोचन ngamdri हौजिक खारिबा संबल सिदोकलगा लेवाक अनि यानबा पुरकलगा नौना खाबना ख्वाइदगी सुंबा थबक ओइगनी ngamkhai वाथोक नाकल अमतना लोइरे हाइबना चनबा यारोइ हाइखि संबन खाबनते लंबी सेमबनी संबन खाबनते पोस युंबनी संबन खाबनते तरा तिंगबनी हाइदै सरोक्ति हौजिक लेरिबसे सिदो हनबियु अथु मतमदा सिदो हनबियु मोइना लंबी थोमगा लंबी थोकबा यारोइना जेसी सेमबदा मोइना लीडर ओइसलेबा जेसी सेमबा यारो अखोइना हाजिनेंगदी रेस्पॉन्सिबिलिटी फिक्स तौगदबनी कनागी मतमदा लंबी थोकबा होरुबनो कांग्रेस सरकार मतमदा सी मोइजु खंगी था मरी मंगाई मनुंगदा कांग्रेस सरकार लेरोय अतोप सरकार आम सिरनी मदुना मराइना रेस्पॉन्सिबल तो होनी खलेबा द बक स्टॉप हियर आइना अदु खले मोइना अदुनते अखोइना हाइबदी मरान चेंग लेबदी कांग्रेस सरकार नि मोइना प्रॉब्लम जी क्रिएट तोरमनी अदुना बायलेटरली सॉल्व तोरकांदा प्रजा म्यामदा लोइरे लौथोकपिनु यूनिलेटरली नाकल अमखक्ता सिंधियागा मणिपुर गवर्नमेंट की मिहुत खरगना सॉल्व तोरेबसे हाइबिगनु लिलोंग मनुंगी आयाम लंबी फसिलक्तबना अनाये के सतोक ससिन तौबदा अवाब कया मायुकनरे हाइना पॉपुलर फ्रंट ऑफ इंडिया मणिपुर स्टेट न थादोरपा चेरोलमन हाइरी उसोई पोकपीदगी कदिर कलिदाम फावमसुंग हाउरेबी तुरेल अहनबी उपाक थोंगदगी कल्चरल हॉल फावगी लंबी सिंगसी ताम कयादगी सेंबिदन लाकपदगी प्रजासिंग अवाब मायुकनबनी हाइरी अतुबा मतमदा सरकार मियंग संगबियु हाइना फ्रंट असिना थादोरपा चेरोलमना खंगलकली Institute of Cooperative Management Imphal Lamphel Partner Sinduna Khadi and Village Industries Commission Mumbai gi mateng lunena numit tarani subna satarakpa PMEGP beneficiary singi tara suba phase ki ahum suba batch ki oiba entrepreneurship development program ngasi institute asigi conference hall location gre ngasi gi location ki thoramaduda Commerce and Industries Department gi additional director V Tolthang Chairman ICM L Tompisak CEO K VIV Vote Manipugi L Biren amasung ICM gi director in charge S Herozit Singhana atoiba mitungnen singoi Tharunga mari lenena training singda certificate sing yantoki Tharunga mari lenena director in charge S Herozit amasung Siamen Tom Pisakna ICM na hausi fawbada PMEGP gi beneficiary lisingamo chani humdra marida EDP gi training sing pikre laibok thibadi PMGC gi kodong saba phanglaba mioi singi physical verification tawada tabak tawrumdaba mioi singna masing yama thengnare loinana bank ki lokhiba loan sing singalaktabana PMGEP gi manipur gi mutkiba yabagi film da leire Sibgis oikiba V Tolthangna PMEGP scheme asi tabak phangdaba naha singi yamna faba makhalgi scheme amani scheme masibu hinganba amasung sian baibasi beneficiary singi kota lei haireduna thamoi sengna amasung subuno makanduna samas asigi sel tongi phibam fagadana ba honabada beneficiary singna mateng pangbiu haiki So many things are there for successful implementation. What I want to say is that those who really sincerely doing
duties, they are successful. I learned that this one of the most successful tailoring master. Lagliba Janawai Tha Fabagi Manungda Sing districts in the Ladiba, say Naba Sing, government Lusin of Honadrabadi, Kongzang Sangsilagani Haina, Manipur Press Kata Pangtopa, Pawing Famada, Committee on Protection of Tribal Areas, Manipur, Koftam Lautokre. Pawing Famaduda, Saru Yakiba Committee General Secretary Tangkam Luifengna, Fondo Kibada, Singi District Singi, Marweba Sursampuramasung, Sada Hilski, Land Record Sing, Say Naba, Lady Basi, Atubamatam the Lusin Gadabani, District Boundaries Sing, Listing Masamapa Humtrani to the Lady Laikibadu, Kaidanaba, Sem Gadabani, Police Station Singi Boundary, Matangusunabamongda, Semdo Kadabani, Sing the ADC Lady Naida, Pansayati Ras, Institution Linkarpa Yaroi, Hill Areas Committee Matauning Tina, Pangto Kalu, Autonomous District Council da Chap Sab Sakti Sinagadabani, Haribu Wafam Singasi, Committee Asina, Mamang the Manipur Sarkargi, Makok Tomalu Simasingda, Memorandum Piduna, Taksin Malay Krabani, Nasi Power Tabak when a Pang Torutabasi, Libak Tibani, Karimas Danawai Ta Fabagi Manunda, Tabang Utrabadi, Miam Galunina, Kongzang Sangsingani Haiki. So Sabi the Ba, hiding of the high school, Adamina, neglect of Iragati, Kalaipadana, public movement, public education, the Singamari, we appeal to the state government to look into all legitimate and genuine demands very seriously within the month of January 2014. Selgi demand Fazin Kiba driver Ani Tasiki Kulunde Fabada, Tador Trabadi, Infal Sur Sampuramasung, Infal Ziri Lambida, Gari Sien the Bagi Kongzang Sangsilagani Haina. All Manipur road transport drivers and motor workers union secretary, High School in the Fongdokre. Union Asik office the Pangto Kiba, Paumisung Unabamada, Mahana Makatana, Iril Bungdagi, Case Dara Koba, recovery vengi, driver Ama Tasik Tang Taramangadagi, Sur Sampu Satkraga, Matagi Numita, KNF Eni, Hybermu Singna, Lupala Kunmanga demand. Tauropadana, Masi Fauba, Tadorotri, Masidanatana, Tang Taramapan Gang Nong Yaida, Zididagi, Sing Singlakatorapa, Kaino Dagi, CS Ganeso, Kauba driver Ama, Suda Yauba, ASK Tadogi Kangun Fakraga, Lupakror Ama Demand Tauropalere, drivers Sing Kanagumalup Amataga, no Sinada Bamasung, Yagnabo Ibalite, Miobagi Minungsi, Yanglaga, Makoi Animak Atubamatanda, Tekta Kaidana, Tado Piro, Hiramasagi Matanga, Se Minister Amasung, Police Kimakok Tombo official Singda, Aiba C. Piduna, Wakat Kibal. Sarkagi Maikai Dagi, Makoi Anibu, Tang Kulunde Fabagi Manunda, Kanana Bataba Paika Trabadi, Tang Kunmari Dagi, Infal Ziri Masung Infal, Sursampurda, Gari Sien the Bagi Kongzang, Sangsilagani, Haiki. We said Tangai Badana talk the way out the bunny, Mana Christmas, Yanga, Equimasi Toning there, Tomam show Equina. I go get driver, I go get driver, and you umsina our Bataliga. I couldn't see and Talimido Hagdo. Mudu the Equina. One Shatra Sanstana, show the Shatra, Mayam Sorgani is to Aduma. I go to India to Pantamam the Jay. I go get driver chair. I go get Chinoni, I Chinoni, I get Pipani and a Kanbinaga. Matin Pambu, I know. Pudimaka and up to Jesse. Ziri Development Organization G Branch Ama, Beka Circle the Hangdokre, Laimi Modamul Sarmabo President, Lingthausam Biramohon, Muzen Secretary Wena, Kankre, Sexia Avian. Babuvara Infal Westki, Office Asik Employee Karana, Office Asida, Numidang Kudingi, Staff Karana, Sana United Lady Haina Wakalak Padagi, Friends Ki Taumis Nangarang, Yanglubada, Officer Manu Singduna, Staff Ahum Galunena, Sana United Tenderakibani. No, I know Hacking and video clips of the laser. Mokogi or Treaty or SSA office or Treaty or Nakago Manipur Sakai, the Labor Department, Okabina, High Mokoi Manisi, Sagana, Mokoy Tauri, but Toxic Janava, Nani from Montreal, the Smoky Friends might get them. Manipur Film Development Corporation MFD Sinastin House Satariba, Nippon Suba Manipur State Film Festival, Nasi Satakiba, Open Forum da Film Music Matang the Kananakre. Bees and the Commander Moderator Wakiba, Kananaba Aduda, Dr. Ichnaba Sandrana, Lissing Mazamapo Humdra Maridagi, Hauriba, Manipur Film Concert Asida, Half Liba Music Asi, Ahomayama Lady. Music Director na Film Director ga Punchilaga Saminabatai. Nauna Photoliba Film Singda, Anobalandam Sigi, Harau Kumikaya, Hasan Batangare, Masita Sengna, Asengba, Entertainment, Oibra Hibasi,
thijinba zangi haiki festival asida feature film ani amasung non feature film ani utki Sandal district manung sanba mamlori pangkhulgi nong saba village court among ase MLA korung thana sangakre tharum aduda ADC Sandal T Hobson Sandal Masi Block ki SDO LAS kili su saru yake MLA na Shingilam Singda customary lo thamba asina sarkar polum kaya handali thaudo watho kaya gi bisa khudima customary Infal East to City Block Kairao Bitran Sinduna National Rural Livelihood Mission ki matangda nomagi oiba awareness program ama top singtha community holda pangthokre thorom maduda Infal East ki adaksa ke tombi sangam da jila parishad ki member HI Kunjabi Hari amasung pradhan kayana saruyaki ke tombina isani isaba thabo pijaduna afaba makal gi pothok tuna yonna bagi kaithel sangona bahona gani program asi mamutana khangmina duna Manipur gi semilonda kanaba pinana bahona minasi haiki Jiri lambi gi lengang pokpi dagi sakang dabasina fakiba driver sanambam guneso asoyngam yaudana thadok piro haiba davida miyamna kaino bazar da wakan infam sathakre guneso gi mananu pathok pa amana fongdora pada lupa crore amagi senpham ga marina mahapu fabani haina phone da khangalaki nomagi suraga charaga hinglaba mi amada asiguma polum piba yaningde mapu thadok namagi damakta lupa lising kai fawa yauna piningai leite atba matamda mapu tekta kaidana thadok piro haiki ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯗ ꯌꯥꯝꯕꯁꯤꯕꯨ ꯑꯩꯈꯣꯏꯅ ꯂꯨꯄꯥ 50,000 ꯄꯨꯊꯣꯛꯑꯒ ꯃꯥꯕꯨ ꯀꯟꯕ ꯉꯝꯕꯒꯤ ꯀꯦꯄꯥꯁꯤꯇꯤ ꯑꯩꯈꯣꯏꯗꯁꯨ ꯂꯩꯖꯗꯦ ꯑꯗꯨꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯀꯤ ꯕꯥꯖꯣꯟꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯒꯤ ꯂꯩꯇꯕ ꯂꯥꯏꯔꯗꯅ ꯃꯥꯒꯤ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯒꯥꯔꯤ ꯊꯧꯖꯔꯤꯕ ꯌꯥꯝꯕꯁꯤꯕꯨ ꯑꯃꯨꯛꯇꯪ ꯀꯟꯕꯤꯅꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯌꯥꯝꯅ ꯑꯃꯨꯛꯇꯪ ꯍꯣꯠꯅꯕꯤꯔꯒ ꯑꯩꯒꯤ ꯌꯥꯝꯕꯁꯤꯕꯨ ꯑꯃꯨꯛꯇꯪ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯃꯨꯛꯇꯪ ꯌꯨꯝꯗ ꯍꯟꯕꯤꯔꯛꯅꯕ ꯑꯃꯨꯛꯇꯪ ꯁꯤꯟꯕꯤꯌꯨ ꯁꯤꯅꯤ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤꯕ ꯋꯥꯐꯝ Khongjang asina kaino mapada lambi da mai thaba galonena tidem lambi ngayak thingki athuma matamda thadoroktrabadi hena kanba khongjang sangsingani hairi December kun numidang pung taru makhairam taba matamda Sanabadi district ki Gulen colony da leiba NACN gi town commander Newman Liangmai gi yumda bomb pokhain kiba adu Manipur Naga People's Front ki Lanmi Sanglup Manipur Naga People's Army na pangthoki bani haina lup asigi Assistant Publicity Secretary Thomas Nimai gi chirolamana claim tawrakli Mapalang istol kun sar yadna kunithurak suba Infal Book Fair Sathari Sat Central Library da Rajaram Mohan Roy Library Foundation ga khusamnaduna hafta kangjibung da tha sigi tang tara manga da hauraga kunmari fabu sadagadaba book fair asida mamanga manadaba saktam kaya uwa fangli Festival yengba lakhiba sena fongdolakpada handagi festival asida mamang da fangdaba larik kaya amasung atang mamakhalgi larik kaya discount da fangliba asi maru oina mairu singda chaunu khudong chaba pibani festival asida fangliba larik sing research scholar amasung mai tamliba singi lambida lairiba singda su chauna kana fanganba ngamle fongdoki festival asi karigdama pangtholibana haibagi matangda State Central Library gi sip librarian elangbam lataki sorna wafam kaya su thamlakli Manipurda Lari Pabagi Ho Kankanba Aduga Manipurda Library Movement Hengalhanba Loinana Manipurgi Apauba Lam Kurimta Apauba Artisting Film Star Oro they got Saturday Academy Mayamji Publica Unadna Wai Shanabaki Kunja Panganba Loinana Melada Pangliva Larikasi Yamdabda 10% discount Gava Kunja Panganba Aduga Loinana Manipura Pangdaba Larising Mapandi Lapapa Lapa Licing is the Quina Wadna line of Pambasi Pangja Lamdam Sidagi Mang Kiba Yabak Akiba Ladiba Nat Isai Sing Kananaba Manipur Sarkaramasung Miyamna Chapmanaba Taudang Lay Haina Saite Academy Awadi Dr. I.S. Kangjam Nangasi Department of Art and Culture Amasung Eastern Zonal Cultural Center Kolkata na Punistinduna Art and Culture Dormitory Holda Namitari Nism Pangtokadaba Pena Famsak Kongul Liva Festival Kam Workshop Logdopagi Thoramda High Cray Haudopagi Thoramda Art and Culture Director Dr. K. Sobita Amasung Dr. I.S. Kangjam Yauna Pena Famsak Lamda Kang Hairaba Mui Kianasar Yaki Sobita na Haikibada Workshop Kam Festival Mapangtopasina Nat Kibi Isai Sing Yokat Pada Asoba Matengama Oigani Pena Famsak Amasung Kongjam Parban Singba Yokat Nanaba Government Music College Singba the half Nanaba Honagani Haiki Dr. I.S. Kangjamna Landa Masjidangasi Nat Kioiba Ningtiraba Isaikaya Yokat Nabahona Bidabadagi Mankiba Yabagi Akiba Ladiba Asida Mieng Sangaudrabadi Ningam Daba Lakani Fongdoki Omachu Pamdeliver Pudding Manga, Tare Katam Tapam the Toy and Ramasonda, Sanjana, I Wachita, Waja Guru, Benagi Lamde Levis in Mamukambio,
चुमनगी कोई लाइ हराव पदा पेनागी चुप रोल अमन लौरी नोंगा लमदाई दा या काय रोल लाइ हराव मन में नोंगा लमदाई दा पेना सको जा चिंग या काय रोल का सही Center gi interlocutor RS Pandey resign tokibadagi Center amasung NSN IM ani gi marakta formal loina wari sanabagi thabakta thintari hairi hiram asigamari lenena telegraph pause gi report amana NSN manungi pau paladuna Center amasung NSN gi chairman Isak Sisu amasung General Secretary TS Muiva galunena wari sananabagi damak December 13 matam lepkibani adabu Nagaland gi hanagi Chief Secretary su oramba RS Pandey na resign tokibadagi mifamasi pangthopangam khidre Pandey gi mahuta hanagi Union Home Secretary RK Singhabu Center gi interlocutor oina haplaba yai hairi Amaramda Union Home Ministry gi warul amada Nagagi integration amasung sovereignty gi wafam handokre haiba asibo NSN IM na yamna kanna yanina fongdorakli Sandi gi thabak asi achuma maikaida chatli Center amasung lup asigi marakta mifam humudra gi matakta pangthokre nasu hairi Manipur da noma gi lawfam mangsil liba se kananaba Irawat Foundation Manipur ngasi bargi Prime Minister amasung Union Agriculture Minister da memorandum amam pisin kre hairi Manipur gi Governor Chief Minister Forest and Revenue Minister Agriculture Minister da su chapmanaba copy sing pisinna lawfam kananaba taksin kre haina Irawat Foundation Manipur gi serulaman hairi ISTV network ki cable provider am oiriba Savana Vision Pauna Bazar gi operator room dagi set top box manga huran krehairi kanagumana set taudriba set top box asi yon ma yawra poleragadi ISTV ki office natraga phone number 8731042097 natraga 2459564 da pau PBU hairi Milan sin sathariba numit humnigi khanan nabagi mifamanga sini ni sanba numita lamdam asida ngangnariba maitelon asida mapalgi lon kaya amana sangsilaktuna laijanaba lol asibu nomonomagi lonyan mayamama sangsilaktuna siznaraliba asigi matangda kupna khanakre ngasigi mifamda aiba sanalu khoina isagi irolna mingthonba Dr. Waikom Romesna maitelonda yan chiliba loyan lokthona ba pambai lonena Dr. Mangangza Thaudam Laiba Associate Professor Model College na Maitelonda atopalonyan lakpasingbu asema Maitelonda onthoknanaba honaba amadi Maitelonda lejadaba atopalon singbusu Maitelonda onthoknanaba honabagi hiram haibasida wangang ki hairi Maiva saba amana nupa ama layangwada nupa adugi nupida khut sangnaba hotnanami haibu wahaudagi wangoi police na faraba mi mari cherap court leba judicial magistrate first class puthokpada nupi meyam amana irang haukre Thaudok asigi matangda Maivam Supriya na fongdorapada maki mapuroiba Maivam Rati Khongkhut pangthabagi anaba lebadagi sangangai makha lekaidagi khondongmam rogi sei kundaruk apokpal lukhoina thani palom layengbada falaktabadagi Bangalore da pukat pu uduna layengki mapuribana layengba satkhiba satkringaida Maiva Rokina mahapu mayimda kauraga mapuribagi anabagi idu mangona su yauri haina pakhalanki aduna lai khurumlaga I singthokpigi hairaki maduda mahakna yakide December 13 maivana phone tarutuna ira thaunibagi mangongda mingolda haidokpagi hatkani haina kihallaki maduda kiduna oinam somuda leiba mapamda lotun laiki December 19 gi numidang pung taram taba matamda rokina lusing mami khutpu ama mapamna thiba lakpada laikaina faraga police sinabani mana lai tharum tawni na kaurakan sida ai thanda lau hare la on haire du duga mana ai gi hakchang digi post lak thokani na mana mayum jida mana hai bane ba ada ai ki dana ithanda lai ne ba yumda ai gi nu pa ju loi khangi mana tawri mong je Undergraduate primary waja sing graduate post aragi matungina promotion piu haiba davida sidri fabo sara henmagi khongjang sangselaba oja sing police na fajin kibana khongjang lemthan bangam loi haina oja sing demand committee la fongdorakli taliba demand athuba matamda pithokpana punamaki yaifaba oigani khongjang numitaruni sil fawada sarkar amasung mailabo department na wafam mata fongdoktabasi PND su hairi Ministry of Culture Government of India na anti-theater gi senior artist OEDB Bala Tensubamda Sahini gi oiba National Young Artist Scholarship pirak le hairi mangna scholarship asi phanglakpada anti-theater na nungaiba fongdorakre hairi Manipur da Food Security Act laklabasu Manipur gi longmi singna puthokpa tongan malu singobagi problem singdadi thoina akaiba piroi sarkar asina sabsaba mamalda laisinaba thaurang tawri haina Agriculture Minister Abdul Nasir fongdokre
wafam singasi Irom Maijrao Maning Laikai Community Hall the Pangtokiba Federation of Farmers Club Manipurgi Marisuba Mapo Kuman Taron the Pongdokibani Taromaduda Wangway Kendragi MLA Ol Lukoi Manipur Rural Bank Nambol Branch Amasung Hyangtang Branch ki manager sing yauna atay masak naiba miyakaya susar uyaki Taromaduda Wangaladuna MLA Lukoina atuba matamda Wangwayda State Bank of India gi anaba branch ama hangduna lamdamandong gi longmi sing sarkar gi thabak tawriba sing amasung pensioners sing da chauna kanaba piragani haiki atay wangang ki basingna club asina law singobagi lamda lakholiba thabak thawram singbu thagba phongdu naki bank official singna lawmi singi damaktadi matamleba khibikta bank singna thong launa hangduna thamle lo lawbagi kodong saba pibada natana lawmi singna su loan singbagi hainabi laibinaba appeal tawki Minister Nasirna Lawmi gi sinphamasi lemjaningai oiba amani lawmi ama oiri haiduna khak handana khaloidabani Food Security Act na Manipur salaiba haurakpa matamda seng keji lupa ahum piragasu lawmi singdagidi chapsaba mamalda makoina puthokliba polam singadu lainanaba sarkar asina thaurang taure haiki lawmi singna puthoiba pause komena makleiba kana matamamda Manipur meti chen keji da kun piramdase komena lupani fu biya ya khiyo biya re taman lepaga lawmi singna kana na bina na ba he lupa ahum de pirapaga phau puthoiba myam du sudaina na policy soidana lei aduna myam karim to wabi no ha report si mai na thamjali State Agriculture Management and Extension Committee amasung State Nodal Cell ani napun sinduna sanjen thongda laiba Directorate of Agriculture gi conference holder numit humni subna satarakiba State Level Agriculture Extension Management Training Program ga solution kre Bharat Sarkar gi Ministry of Agriculture na sponsor tawdana satarakiba training program asida training sa mehenman sar yaki training manung da tongan ba expert kayana lawsingum bagi matang da sugaina taki thoromasiga mari lenana ICM gi Director in charge S Herozitna thabak amagi project ama semada project adugi matangda mapung fana bhab taba amasung hanagi record nainaba sangi haiki A very important area say market. Where is money? A big question mark. And if you can give the answer on that, fine. City market yang present there. Aduh, apa ni purchasing powers yang we entering, whether the public or the people of Manipur that have purchasing power yang lagi, yang sikit Manipur dah. Mapan dah thamani the program say sikit areas going to be narakan. We have to find out the market feasibility. Office Lagi Matangda RSS ki executive member Arun Kumar Fongto ki wafam adu lana ko tawbani haina RSS Manipur branch ki Ebraz Kumar Sarman Infal thopa pau sema da Fongto le wafam asiga marilenena nemit hunegi manungda Times of India na sangdo warula pinana ba MSF na pau se sigi sibidita da kangan kre hairi hauzik makata pa pau laktungeda sanabagi pau Ngasigi sanabagi pauda Yang kita suba sisi mita nisa thangway banamasung KIYC Khetri Iril Mapal sauna mai paktuna matangi round sangre Manipur Development Society MDS na sponsor tawduna All Manipur Football Association amfana sinduna Infal Mapal kangziban chatariba Yang kita suba Sarsur Sansing KCSI CVE Memorial Football Tournament ki ngasi sanakiba ahan grounda nisa thangway banna lamfa hairokpo panjal Nepal mai tiba pikre nisa thangway ban ki panjal singadu ainil kumana ahan half ki kunsuba minute amasung anisuba half ki anisuba minute zi golmaina ahan half ki nipan suba amasung taranthoi suba minute panjal ani ni sanki A Rajendro P Christ topa kamai El Sanatomba and Jimina Tara Suba Kutranipan Suba Nifumato Sumamasung Yankimato Suba Minita Panjal Mamasanki Lamfa Hiroki Abatangai Panjal Adu Ahan Bahapki Taramapan Suba Minita KIS Binun Sanki Bane Anis background Gi Sanaki Bada KIYC Ketri Iril Mapalna USA Kuraibu Panjal Ahum Anidamai Piki KIYC Gi Panjal Singadu Yangmi Rahingna Kunmate Subamasung Yankim Suba Minita Panjal Sanki Atoba Panjal Aduna Akbar Khana Ahan Bahapki matam gi ani suba minute san kibani USA gi panjal sing adu L milnamasung CS Rex Maitin Sanki hayeng ayuk pung taramate makai tabada ahan background da ZFC Sorsampur ga klasa kaino sanagani ani suba match da upa kyamega trupu namol ga sanagani
Contram the Super State Open Tennis Championship ki men's doubles da Vuyan amasung Zoe Jurana winner oikre. All Manipur Tennis Association na Sindra Lamphela Labor Officers Club ki tennis court sataki ba. Contram the Super State Open Championship ki say yakai mga mataki ngasi sana ki ba men's double final da Vuyan amasung Zoe Jurana kala amasung Dizen Jurabo maiti pa pidena winner oikibani. Sahi tara makagi ni pamasagi final da Rahul Pamaina Paraspu set Mari Ama da Mighty Papiki. Say Tarani Toy Makagi, Nupamasagi final da TS Razipna Rahul Pamaibu set Marisino Mari and the Mighty Papiki. Say Tara Mari Makagi, Nupamasagi Sanakibada, CS Bantina, Kata Zinbu. Golmaibu set Marisino the Mighty Papiki. Say Tara Makagi Nipimasagi final da Samaina Bindiaranibu set Manga Mari Anida Mighty Papiki. Hayin Tilpung Anita Matamda, Manipur Sarkagi, Principal Secretary Barun Mitrana, Sigis Oiduna, Sembin Sebasi, Lushilagani. Tasiki Kunitwema Matang Sahigi January Tang Tarada, DSA Bisnuputa Pangto Kodriba Football Development Program Gi Course Winanaba, PS Surendra Masung, KSH, Razu Kalihaina, Amfagi Chirulaman Hairi. Mga Superstar Level M Ravi Sandra Memorial Football Tournament hayang tang kunitoy dagi club kulumdon saru yaduna Kiangay Ideal Club Ground na pangtulagan ni Hairi. Tasiki kunitoy masung matang segi zamitang ahum dagi mayang Infal konsak ta pangtukadoriba ahum Superstar Level Men's Open Volleyball Tournament referee oinanaba miyoy taruk khalihaina All Manipur Volleyball Association gi referee board ki siamen baleso na kangalakli. Kalawa referee sing hayang ayupung nipan taba matamda mayang Infal Kuman Youth Hostel gi Youth Association gi Organizing Secretary report tauna ba kangalakli. Mizoram da pangthoko dari bahupunipan Suba National Football Championship North East Zone Santos Trophy gi Manipur team da saru yana ba ZFC Sursampur gi sandaroi KS Nauton coaching yauna ba Manipur State team gi course amasung manager report tawgadabani haina Amfa gi General Secretary na hairi. Tasiki tang tara Maria masung tara mangada Zarkhan gi Jamshedpur da pangthoki batara Suba National Guzu Rio Karate Championship da overall team runners-up tarak laba Manipur team gi sandori amasung official sing opagi tharam ama hairangoi tong mutum laikai da leiba M Dinesh kim da pangthokre championship asida sandori tarama thoina tongan ba category da gold taret silver manga bronze tarama thu lauduna overall team runners-up tarakibani laura karaba sandori sing da asamba kudol par pidena puning thawat ki tharamadu saru yaki ba Manipur team gi coach KS Sanjitna Fongdo Kibada, Taramati Suba National Championship, Manipur the Pangtok Nanaba, Federation Siamena, Ayaba Pirak Palairi, Adubu, Seltungi Kudong Sada Labana, Karamatam the Pangtok the Haibangamdri Haiki. Saru Yakiba Manipur Pradesh Congress Committee. Lever Selagi Vice Chairman Mutum Dinesh na Fongdo Kibada Sanabai Basi Taxi Kasi Pakadabadanatana Jad Bizati Kaide Mai Pake Kalabadi Honabakan Mamatautai Manipugi Masak Naraba Sanari Singh Mapalangi Farm Sing the Sandari Singsi Manipur Sarakana Mahoga Sanabatawa Piduna Manipuda Sananimag Apamba Fongdo Ki. Sports is a symbol of unity and Naina Rapada Tinare. Sports has a unity symbol. In the sports, Jat Vijat Kaibanati. And the sports, Machi Toy Irang, Manipur Toy, Levaki the Toy Irang, Machi Mayan, Mata in the Punjin Mangamakadova, sports, Nayamach overall. Thawal District Police Commando amasung taramanga Subasam Rifles ki apun makambu amana ngarang pung mariram tama matamda Yaripo Kekru area da satakiba thibomaki thabakta KCP Lampelgi Deputy Finance Secretary Laisangbam Ngapigani Laisang Them Rajesh Sai Kuntrani Thoi Apokpa Kulavidu Langmaidong Mamang Lekai Fare Hairi Police Department gi PROS Gautamna Thador Pasirul Amana Hiram Sigamarilana Yaripo Police Station na case amalokatuna tijinmaki thabak haukri hairi Hauzik ngasino magiba ingasagi pau ICR Lampel Patek Pama Pau Matungina Nasiki Kwaidagi Saki Bagisang degree Celsius Kunmati Dasmik Manga Kwaidagi Inkibana degree Celsius Tara Dasmik Ama Nongsidia Wisumani Chang Ayukta Chad Humdra Manga Nong Tildana Sadi Yankini Pan Nong Zugi Chang Nil Lusilapada Marubapa Omona Miam Kudong Tiba Todo Amatopada Police Urabadi Kudong Tiba Nangler Habagi Wakalun Deputy Minister Gaikana Fongdokre Aina di Harabasu Manipurda Hausi Taubada Mainabo Authority na ating mamata pidre Amasong Ngamkhagi Sambal Kabaleple Hausik Sataribasi Lambi Semani Haina Union Minister na Fongdo Kibuwa from all political parties na Sengdokan Gadabani Haina MPP na Davi Tauri
ISTV ne pijaba pau matang sir jari miyeng tabiri ba punamapu amukana khurumjari